Manipuri Wari hariba YouTube channel asibu support tawbiyu, subscribe button na nambiyu, subscribe button na namaba matungda bell icon da mung nambiyu, anau video sing lakpada khangnaba. Numitugi numidangda khanghaudana message ama laki kana oirabano ngahak tuminna lay Prakash aduga wakhal tawre pukningda khalli nupana bu kaidauge masi hekta haijillage Prakashna yamna luna tinaba mamanaba amada message thaba saraga bye ai khangdrabo school laktriba karigino na hanglamni kanada thaba oirabano aidi nangi friend natte number du check amutta tawbiyona kumlakhi Prakash ti khangna tawribani aduna ngamnaba khomme ado number se soirame kana oirubano ming leifam loina hangle mathang Prakashna paukhum pirakhi aigi ming nungsi charangpatagine ado haujikti yairipokta laire
ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯔꯒ ꯂꯩꯈꯤꯕꯅꯤ꯫ ꯀ꯭ꯋꯥꯇꯔꯗ ꯅꯨꯡꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯃ ꯂꯩ꯫